Awang Nongpok Lamdam Leijariba Magun Sing Malem Leibak Singda Khanghallagani External Affairs Minister Jayshankar na India Leibak Leibak invoice Singda Takshile Northeast Investor Summit Inglisingani Kun Mangagi Mangoinana India Leibak Tongan Leibak Singi Ambassador Shinga Ngarang Pangtokibak Mifam Amada Wangang Ladana Dr. Jayshankar na Hai Awang Nongpok Lamdam Asi India Gi Thoksil Kyagi Maru Oiba Lamdam Amani Hai Riba Lamdam Asiga Marilenana Egg is Amasung Bimstek na Jingba Thoksil Kaya Chatare Leibak Asida Leiriba Leibak ki Ambassador Shingna Awang Nongpok State Singi Matik Magun Amasung Fajaba Kaya Makoi Gi Leibak Singi Leibak Singda Ningtina Khanghandana Chakwat Taurangi Tabak Sing Hena Paikat Haning Magi Apampa Fongdoke Dr. Jayshankar na Makhatar Duna Awang Nongpok Lamdam Ase Tongan Ba Leibak Mangaga Yumlon Nare Asian Leibak Singi Marakta Faunabagi Thongsu Oiri Indiana Leibak Sing Asiga Hena Afaba Mari Thamnabagi Pandamda Trilateral Highway Amasung Kala Dam Project na Chingwa Thabak Kaya Paikhatli Hainasu Makhataki